Lakhipur online puthok saba February ki tang kun manga leibak pokpa numit ki Khomjinba Pao tabirase. Ahanbada maruoiba pao. Imphal ki Raj Bhavan Darbar Hall da Governor Ajoy Kumar Bhalana Manipur State Kala Academy Award jenthokre. Pradhan Mantri Narendra Modi ngarang nuthil Guwahati da thungduna Jhumur Binandini ki thorom da saruk yakre. Udharbon Mahasarokta lambi ki khudongthiba thodokta bike thoba mioi ama sire. Angang singbu ngakpi senbibaga mari leinana thormama Jiribam District Administration amasung DCPO na sindona pangthokre amasung kasar gi category da tangna phangba nga makhalama Barak turel da thengnakre. Haujik mapungoi pau tabirase. Imphal ki Raj Bhavan Darbar Hall da ngarang Governor Ajoy Kumar Bhalana Manipur State Kala Academy Award jenthokre. Academy asigi chairman su oiriba Governor Ajoy Kumar Bhalana mana singadu Art and Culture gi lamda thodok hendokna singthaningai oina thabak tawriba singda khusinaki. Panba yai Manipur State Kala Academy Award asi Krista Kumjal Singh maga chamapan humbutara nithoida hudokraba matungdagi mana asi artist sing aiba sing amadi fine art ki lamda khangatlaba mioi singda piduna lakte. Pradhan Mantri Narendra Modi numit nini gi Assam khongchat ngarang nungthil Guwahati da thunglaba matung Surusajai Stadium da pangthokpa Jhumur Binandini lisingani ga kunmanga gi thorom da saruk yakre. T Tribe Community ki jagoi sabi lising mapan henbana hairiba nat ki thorom ase da saruk yakhi. CM Dr. Himanta Biswa Sarmana Pradhan Mantri bu Lokpriya Gopinath Bordoloi International Airport ta taramno ki. Assam ki cha industry ki chahi chani mapung pharak pagamari leinana silang mathorom asida mapan leiba ki makok thongba mioi kaya masu saruk jari. Ngasi ayuk Khanapara Veterinary College Lampak ta pangthokadaba Advantage Assam 2.0 Summit lisingani ga kunmanga Pradhan Mantri na hudok pigani. Nakal amaromda chahi ani hena tangdu leitadraba Manipur da mikup ama phawba matam piba ngamdriba Pradhan Mantri na Manipur ga yumthangnariba Assam da numinini chupna leiduna Jhumur jagoi yengatoriba sida kasar gi Congress luchingba Dr. Maimom Santi Kumar na thamoi songna pedaba phongdorakle. Udharbon Mahasarokta lambi ki khudongthiba thodokta bike thoba mioi ama sire. Haukiba nongmaijingi numidangi pung 8 rom tabada bike thoduna Udharbon dagi Silchar tamna lakiba mioi ama Udharbon ki Gosaipur da Mahasarok ki nakanda khamduna leiba tipper truck amada thomjinduna phibam thina sokhi. Khudakta Udharbon police laktuna Silchar Medical College ta thaki adubu mahakpu kanmangam khide. Leikidraba mioi ase Silchar Rongpur gi Ujjal Singha kawi haire. Sonai Notun Ramnagar gi mioi ama Karnataka Police laktuna mayumdagi pharaga pukre. Pau gi likhuna sigi matungina Imran Hussain koba chahi kunmari gi nupa asina mahaki thabak mafam Bengaluru da leiringai matamda nupi macha amada nattaba lambi chatharambagi maralda mahakpu Karnataka Police na haukiba thangje numita mayumdagi phaduna pukibani hairi. Thodokasi West Bengal gini haiba nupi amana mahakisu thabak mafam oiriba Bengaluru da leiringai da mahaki macha nupi da nattaba lambi chatharambagi matangda police da wakalakpadagi Imran Hussain bu phaduna pukibani hairi. District Administration Jiribam amadi District Child Protection Unit DCPU Jiribam na sinduna DC Office Complex Jiribam gi Conference Hall da Juvenile Justice Act lisingani ga taramanga amasung Combating Child Trafficking gi hiramda DLO CWC amadi JJB gi nongmagi oiba sensitization program ama ngarang Jiribam gi TC Krishna Kumar IAS na haudoktuna mapung phana pangthokre. Thauramasi technical session da Juvenile Justice Act lisingani ga taramanga gi hiramda District Child Protection Unit Jiribam gi Legal Cum Probation Officer Rina Chanu Moirang Themna
Chahi taranipan gi makhada leiba angang singbu ahal singdagi tongana lawgadabani makhoibu supnatagi chairak pibagi mahutta makhoibu mateng pangbiba amasung reform tawbada midyeng thangbadabani haiba ek asigi matangda sugaina wangangkhe angang singbu ngakpi senbibagi wafam palladuna combating child trafficking gi matangda State Child Protection Society SCPS ki program officer Mala Lisamna resource person oina wangangkhe to organize such kind of workshop to bring the awareness not only the general public but also all the officers, their staffs, all the NGOs, child welfare committees and all the stakeholders, those who are involved, in fact I would say those who are actually responsible for the protection and well-being of all the children. Happens to be the largest organized crime, that also second in Southeast Asia, and for the world it is the third largest organized crime. We call it organized because these culprits are always 2 steps ahead of us. Even though we try to combat, even then they are well networked, well organized, and they keep on going at least 2 or 3 steps ahead of us, and that's how they become so organized. Khanganjaba ama All Assam Manipuri Students Union AMSU gi office building sananabagi mateng oina lakliba Mars ki tang ani nongmaijing nimita Bangababan Silcharda Manipuri film ani utkadauri Kopon amana film animak yengba yagani Mahiroi singi oina lupa chamagi yangkhaini aduga ataigina lupa chahom amadi lupa changma thamle ngamnaba lanphamse amasung kwatha phamkaba film animak numit yungba matung pung 12 makhai amadi nungthilgi pung 3 da utkani AMSU na silangba aduga nongin NGO na tengbang duna pangthokadaba thorom asigi matangda coupon na chingbagi matangda akupa marol gi damak mobile number 6002954326 natraga 9435201069 number asida pau phobina bahairi Lingzui kawe. Aigi ming nauba Imphal da ne lakta lo ai khangdaba kadamta leiroi Aisho sigi khumang sida leidoro sidi Yaung indero haise Ikai roidrona Ikai de Imma akhoi bacha halakiroidro Nay pasahala ani lao changa silao Atu bitaw nang lanpam sida dilakro nang jat khoi taw Langi mahisibu nupi oi bisingda sana poroi na khan basiro yang sa bagi jangan tera itu kan di sini senang lagi tera jangan sini punya diri so asal yang Kota dan lemce, nunggu sana sungai, kaya yung lagi apa, punai macam mana, kota sana lepas tay,
ꯑꯁꯤꯒꯤ ꯏꯁꯩꯒꯤ ꯄꯨꯂꯞ ꯀꯩꯗꯣ ꯄ꯭ꯔꯃꯥꯟ ꯊꯥꯅꯤ ꯐꯪꯉꯔꯣꯏꯗꯕ ꯊꯃꯣꯏ ꯀꯥꯏꯔ ꯋꯥꯔꯤ Pakhang jingkar oh hero ka baila yan ba lakta ba mi lupa samnga phai wat pasuyara wat ta pasuyar oi kabiro kabiro jingsi na karigo function ma tau share jing ngarang si tauri si mi ma lam thok ya pum Rồi cha nó bà không biết làm đấy chứ ta rồi cho cô em tới đi cắt lồng nữa là lại cha bị kìa mà tôi nói anh ta lấy mà bắn mặc tu dám thâu cái phẩm cao bây giờ coi compromise hôm nay mình đang chơi được phần phần là ba hôm nay sai với anh mình chỉ nghe lại với xem sao đi đâu Manipuri Chanura Khorjailup amasung Naharol Khorirol Silupna Hozai gi saknairaba aiba Sahitya Bhushan Lare Lakpam Shruti Kumar amasung handakta Sinam Tonu Babu Ningsing Manapi Dunai Kai Khumna Khrabi aibi El Bajayanti bu taramnok pagi thorma mangarang Khorirol Sanglen Lakhipur ta pangthokre Silup ki President Thokjom Bishwanath amasung Chanura Khorjailup ki President Sobam Jayantina mifam mapoiduna pangthokkiba thoramda Ayek Pam Surjamukina taramnok pagi warol thamki Thauramda Naurem Nilmani Ingudam Sotis Chandra Irungbam Prabhavati Thokjom Anjana Dr. Moirangthem Sobita amasung Ingudam Binod na wangangki Kasargi Nis Rupaibali Munsigramda Community Coordination Committee Asamgi Ningombam Ranjit Singhana Thoromapo iduna Angang Singi Pungning Thokotpagi Thoromama Haukiba Nongmaijing February gi kunhumdoi da pangthokre Thoromasida Muhammad Fayasuddin Chaudhary Maibam Raju Sapam Sarat Mitei Muhammad Sanatomba Chaudhary Sultan Nesa Suraya Begum Qazi Mohayuddin Chaudhary na chingba miyoi singna dais da phamki Kasargi Kategora da tangna phangba nga makhalama Barak Turel da thengnakre nga asi mafam adugi nga phaba Akbar Ali kauba miyoi amana Barak Turel dagi phabani haire Bigyan gi oiba mingda nga asi Tiar Glofis Pardalis haina kawi Brazil, Peru, Malaysia amadi Philippines da tangna phangba catfish makhalgi nga asi nga amana gram chamri lumi aduga sangbana centimeter nifuram oigani haire Nungairaba pau Yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit kudingi ayuki pung mapandagi numidangi pung 3 phoba layengjari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Kanganjaba ama
Health Care amadi Paramedical Science da University Grants Commission na sakhang laba chahi amagi diploma, chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tauraba singna tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chimbagi atenba matamgi oiba course ngi tamakta so admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lengsimbirabu natraga mobile number 9395732456 da pau phaunabiyo. Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu. Aroibada maroiba paw amukhanna Imphal gi Raj Bhavan Darbar Hall da Governor Ajoy Kumar Bhallana Manipur State Kala Academy Award jenthokre. Pradhan Mantri Narendra Modi ngarang nutil Guwahati da thungduna Jhumur Binandini ki thorom da saruk yakre. Udharbon Mahasarok da lambi ki khudongthiba thodok da bike thoba miyo ama sire. Angang singbu ngakpi senbibaga mari lena thormama Jiribam District Administration amasung DCPO na sindona pangthokre amasung kasar gi kategori da tangna phangba nga makhalama Barak turel da thengnakre. Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare.